ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯒꯚꯔꯅꯔꯗ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯑꯏꯕ ꯋꯥꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯆꯠꯊꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯅ ꯑꯥꯔꯇꯤꯀꯜ 3 ꯁꯦꯝꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯐꯝ ꯊꯣꯛꯏ꯫ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯟꯖꯦ ꯀꯛꯃꯌꯥꯏ IRB ꯄꯣꯁꯇ ꯅꯣꯡꯃꯩ 9 ꯂꯥꯛꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ MR ꯑꯃꯗꯤ IRB postagi nongmai lakre combing operation chathakre KCP Pwg gi camp thugaiduna khutlai kayamrum phagat pangamkre. Indo-Myanmar border fencing FMR handok pagi mayukta CNPO na mass rally chatkadauri. MAFAM ANIDA ngarang Khul NGAKPASING police na Fakhre khumuzamba laikai da nongna sajinba yumsing masakhangdaba miyoising na mai thadoklamle. Ngarang Myanmar border da nakal animakta Khut Thoknakhre operation da MAFAM ahumdagi lalhauba mari phare. Chief Minister N Biren Singh na ngasi Governor da pham thadokpagi aiba cherol pisinkre. Chief Minister N Biren Singh na ngasi nungthil pung mari makhai khara helakpa adwaida Manipur gi Governor Ajay Kumar Bhala da pham thadokpagi cherol pisinkre. Adum oinama khudakta Chief Minister gi office thadokpagi mathau tadabana anauba government ama laktriba faubadi Chief Minister gi mafam asi makhatana paibinaba Governor Ajay Kumar Bhala na Sri N Biren Singh da haijakre. Honglakliba masigi anauba khongthang asina lakadoriba Manipur gi mikhalda Bharatiya Janata Party BJP na mai pakpo oigani haina thajanari. Sri N Biren Singh na pham thadokhraba matung pung 9 gi manungda party gi central leader Singh na anauba leader amagi ming lauthoklaba yai haina thajanari. Kakmayai IRB postagi nongmai 9 lakhre lekai miyamna yaningdabu utuna wakhat mifam chathakre. Ngarang numidang pung 8 makhairom tarakpa matamda nongpok sekmai police station gi manung chanba Kakmayai da hangba IRB post amada sakhangdaba singna overpower tawraba matung nongmai 9 lakhibagi mayokta ngasi lamdam adugi miyamna hairiba IRB post asigi manakta yaningdaba fongdoktuna wakat mifam phamkhre. Thodok adu ngarang numidang pung 8 rom tarakpa matamda gari 8 ta lakba miyoy singna Kakmayai da hangliba IRB post asida jangsilaktuna IRB personnel singda overpower tawraba matung AK-47 rifle ahum SLR taruk puna nongmai 9 asi laklaga pukhibani hairi. Thodok adu laikai miyamna khangnarakpadagi khunja singna mafam aduda thomjilaktuna security singa loinana nongmai lakpada yawba miyoy amasu fahauba ngamki hairi. Tungda miyoy adu nongpok semai police station amadi Yaidipok police station dagi ahenba police personnel sing laktuna miyamna fakiba miyoy adu khutsinaki. Adum oinamak official oiba pau amata police ki maikai dagi haujik faubugi oina fongdokpat leitri. Nongmai lakhiba adu yaningdaba fongdoktuna ngasi nungthil Kakmayai mayai leikaida leiba IRB post asigi mamangda leikai miyamna wakat mifam phamduna khongjang changsinki. Khongjang aduda saruk yakhiba maira paibi amana fongdorakpada lamdam asida thokliba irang asi haurakpa matamda Kakmayai khulgi miyam lanjinna rurabani. Leingakna IRB thambibadagi khunjasing ingna chikna leiba haurakibani. Adubu ngarang numidang khul asi bungakliba IRB post asida masak khangdabasingna overpower tawduna nongmai lakhibadagi mafam asida leiramba IRB sing loina lokhat pikre. Miyam bungakliba IRB sing dagi khutlai munbirabanina makhoisu loina hankre. Maramaduna khunjasing na leibak ngamlaroi haiduna Manipur leingakta ahenba state force sing thambiduna khunjasing butangdu leitada leihanbiu asiguma leibak tiba thodok asi makhatana thokanbiganu haiki. Ngarang su Myanmar border da nakal animakta Khut Thoknakhre. Kamjong district amasung Kabo tampak ani ilonaba mafamda leiba Manipur yawo lanmisingi base camp amada KNAB amadi Indian Army gi kangbuna haukiba January 13 landa khiba thodok mari leinana maikai anida matam sangna akan mamoongda Khut Thoknarakiba adu matam khara lepdurba matung ngarang ayuk amukka hana maikai animakta Khut Thoknakhre hairi. Ngarang numidang amadi ngasi ayuksu panda amadi nemda anigi marakta nakal animakta Khut Thoknakhi hairi haujiksu maikai animakta matat oina Khut Thoknari adubu asok apan amadi misimina yawgi paudi fangba ngamdri. Nakalamaromda Myanmar amadi Manipur gi Kamjong amadi Tengnopol district kalonaba mafamda Manipur gi apunba lalhaulup singa KNAB ga Khut Thoknaba asigi matungda Jackson Thorang Lokhat Kibaga Loinana Director General of Assam Rifles ki Lieutenant General Vikas Lakhra ngarang Ukhrul District ki Somsai da leiba AR gi Center Headquarters amadi Tusem da leiba Company Operating Base da chatuna mafam aduda lokhatliba security ki section Thorangi fibam haktingnana yingsinkre. Khongchat aduda ex-servicemen amadi war widow singa unaduna wari sanaki tungda Director General Deputy Inspector General Brigadier Sandip Singh hana haujik oiriba mafam aduda chathariba operation amadi administrative ki matangna piba briefing su taki hairi. Indo-Myanmar border fencing FMR handoki bagi mayokta CNPO na mass rally chatkadauri. Indo-Myanmar border paringdangam khagi sambal khapagi thabak chatharakpa amasung hana chatnaramba free movement regime FMR lauthokibabu yaningdaba fongdoktuna Chandel Naga People's Organization CNPO na singduna mass protest rally amasung total shutdown gi khongjang changsinabagi damak sem saba loikhre hairi.
Chandel Naga People's Organization ki head office ta thadorappa cherol amagi matung ina tha asigi haukiba tang ahum da pangthokkiba general body emergency meeting da laukiba warep ki matung ina tha asigi lakliba tang 12 da Chandel district headquarters ta mass rally chatpaga loinana Chandel amasung Tengnopal gi naga sing na khundaba mafam sing da pung 12 gi shutdown khongjang changsan na ba sem sabat loikhre mass rally gi oina ayuk pung 13 tabadagi Chandel gi Jafau bazar fauraga DC office manak phawba chatkani masiga loinana Chandel amasung Tengnopal gi naga sing na khundaba mafam sing da numit adugi ayuk pung 6 tagi numidang waram pung 6 phawba pung 12 gi total shutdown chathagani hairi khongjang sing asiga mari leina area wise in charge hapkibaga loinana Chandel da leiba naga tribe ho sing mahairoi loop sing CSO sing village authority amadi mari leina basing na sagot piu haina CNPO na appeal tawrakli Khumu Zamba Laikai da nauna sajilamba yum sing masakhangdaba miyoi sing na mai thadok lamle Churachandpur district ki Maitai Laikai haina khangnaba mafam aduda leiramba Maitai sing kuki militant sing na yum mai thaduna tanthorakpadagi hangduna leihoraba mafam aduda kuki sing na yum kaya sajinbagi thabak chatharakpada ngarang ahing masakhangdaba miyoi sing na yum sing adu mai thadok lamle hairi paosing na hai kuki sing na yum sajinbagi thabak chathariba mafam asi Churachandpur Khumu Zamba Maitai Laikai dagi khajitang chatlaga leiba Selkai haina khangnaba khuga turel torban ga tainaba mafam sing aduda kuki sing na yum nauna sajilakpani hairi adubu yum sing adu ngarang ahing sakhangdaba miyoi sing na mai tharambadagi tumna chakre hairi mafam ANIDA ngarang numidang Khun NGAKPASING police na Fakhre ngarang numidang pung 12 taba matamda lamlai police station gi telau mayai laikai da leiba Khun NGAKPA na hataret long khulai kharaga konana police ki kangbu amana faduna pukre hairi Khun NGAKPASING asina tumduna leiringai matamda mafam aduda police ki team ama laktuna Khun NGAKPA taret khutlai ga konana faduna pukibani makhoi fakiba adubu athuba matamda condition amata yauduna thadorakadabani haina telau mayai laikai mera paibi gi secretary Chandani na fongdorakli mahakna fongdokkibada Manipur leingaki oina security force sing leina miyambu ngakpi senbi dabadagi kuki terrorist sing dagi miyamgi punsi amadi maraibak Manipur kannanabagi damak Khun NGAKPA icha sing thorakibani maduna Khun NGAKPA icha sing fajanba yaroi atuba matamda condition amata yauduna thadokadabani madu natrabadi mama oibi sing na akanba khongjang changsingani hairi amaromda ngarang hairiba pungfum asimaktada Thoubal district ki khongjom langa thelda Khun NGAKTuna leiba khunja sing police ki kangbu amana fanaba hotnabada irang thokre miyamgi irang adu control tawnaba hotnabada tear gas ki akapki cherak tuda police ki team aduna Khun NGAKPA naha khara phaduna pukre hairi operation da mafam ahum dagi lalhoba mari phare security force na lokhatpa jackson tharangi saruk ama oina ngarang tongan mafam ANIDA chathakiba operation da lalholub ani gi lanmi ahum nongmai amadi gari ga konana fare haina Manipur police ki PRO na thadorpa cherol amana hairi cherol asigi matung ina Imphal West district ki Naran Konjin manaktagi Chandranadi village sagi Pambai na luchingba UNLF ki lanmi ama phagatki faraba miyoi adugi maming Khoisnam Ronaldo chahi kunhumdoi amadi Soraisam Ngawum Mitei Elaisana Tomba chahi kuntra kawi makhoi ani miyam government official sing amadi dukandar singdagi sel khaibada chenabaga loinana Imphal area da khutlai puthok putsin tawbada chenabani haiba khangba ngamle makhoi dagi point kuntraga nithoi gi pistol ama magazine ama two-wheeler ama lupa lising ahumga chamaga kun yauba wallet amaso fagal e hairi nakalamrom da Imphal West district police ki city police na konba Imphal gi nagamapal kangzabi leirak machin public toilet manaktagi su RPF PLA gi lanmi amaso phare hairi pharaba miyoi adugi maming ningthauzam khamba Elais nganba maitai chahi yangkhaini thoi kawi mahaksu nagamapal amadi uripok maikai da leiba dukan singdagi sel khaibada chenabani mangondagi two-wheeler ama mobile handset ama Aadhaar card ama lupa chamanga ga tara yauba wallet ama su phagatki phagatlaba potlam sing aduga loinana miyoi sing adu mari leinaba police station sing da khutsinakri hai IRB post gi khutlai munkibaga KCP Pwg ga mari leinade ngarang February 9 gi numidang da yaripok AC gi manung channa kakmayai lekai da leiba IRB post gi khulai munkiba du KCP Pwg na tawbani haina security force na maral sirak liba du lalholub asiga karimatam mari leinade haina aina tingkraba lalholub asigi maikaidagi social media da thadorapa wafam amana sengdorakli loinana lalholub asigi maikaidagi leibak miyamgi mafam dasu ikai khumnaba uchari haina wafam fongdorakli Chathagadauriba assembly asina article 3 semdoknaba warip lawfam thoi social activist Sanjay
Hayengdagi hauduna sitting 13 leiba Manipur Legislative Assembly gi mifam asida chahi lising kayagi puwari leizaраklaba layoikraba aikhogi ipaipusingi ikhengtana amadi pambom pangaltana ngakpi senbiduna thambiramlaba aikhogi poknafam lamdam kangleipak Manipur gi apunbagi saktam amadi territorial integrity da ngaihak leitana thengkhang kayada singnarakliba akiba pirakliba asi amuk hanna singnarakpa amadi akiba pirakpa ngamdana ba chathagadoriba assembly mifam asina Indian Constitution gi Article 3 semdoknaba akanba warip ama lawfam thoi haina Social activist Sanjay Ahanthim ngasi kumbi AC gi manung channa leiba Wangu Nongdakhong Ward number 1 da leiba Ima Leishna Lairembi Community Hall da media singa unaba thoram amada fongdorakli Mahakna makha taraduna tha asigi amada lengak asigi Chief Minister na kumbi da lakpiduna miyam tinba mafamda Kumbi College asi mapung faba government ki college ama oihangani haina lauthoki badu taramna okli makha tarakpada karamba matamda lokhatkani haiba asi chapchana haiba ngamdri haina takpiramba du yaraga di handaki famgadoriba assembly mifam asida education department ki demand amadi business khanarakpada Kumbi College amadi masiga manaba thakta leiriba college sing asi full fledged college oina lokhatpinaba warep lobiu haina CM amadi education minister gi pukning chingsilli Kumbi College asi Bishnupur district ki aroiba sarukta leiba hojik hojik su khungangi lairaba mahiroi lising anirom awang bathaki mahi tamba fanghaliba amata ngairaba NSC Bengaluru